ngasi Jiribamgi Babuparada JAC 2022 AWH appearing candidates ICDS project Jiribamna Sinduna we won declaration of AWH result 2022 gi matangda wakat mifam phamkre Wakat mifamga mari lenana JAC ki President Yumkhaibam Bijubalana hai mamang chahi lisingani kunithoi gi July 12 da famkiba Anganwadi workers amadi helpers ki DPC Manipur ICDS project punamak haidokraga Jiribam ICDS project ki haidoktana leiriba adu haidokpiu haina phongdokke Amaramda chahi sigi February 13 da media ki kuthangda phongdokkibasu leikre Tha sigi manungda haidokpidrabadi akanba khongjang changsinlagani haina makhatana phongdokke Sahi 2022 July 23 da phamkiba Anganwadi worker amasung helper ki DPC Manipur ICDS project puna mak haidokraga Jiribam ICDS project ki haidoktana leiribadu haidokpiu haina ngasi March 12 asida sit in protest khamjari candidate puna magna Mamang dasu 14 February dasu press meet su pangthok jakre asida karigumba haidokpidan ta leiribasi Athuba matamda haidokpiu haina March thasi boki manungda haidokpiu haina